Haukiba May Humdagi Horakiba Irangaduna Maram Oiraga Moreh dagi Meetei Furuki Yum Amadi Dukan Sing Cookie Singna Tumna Mai Thadokre Mafamasida Lairamba Mue Traniga Kuntrarom Matwai Tabu Hinglabadi Kanduna Myanmar Romda Trensin Kibasing Hozik Myanmar Asukpa Umangda Punshi Lelli Agency Power Manahai Moreh dagi Brozendro Koba Amana Agency Asida Telephone Gi Khutangda Fongdokpada Makoina Ladiba Mafamadu India Gi Amuk Fangba Amuk Fangdaba Tawi Numitu Churachandpur dagi irang thokle haina marup amana phone tawraktuna cheksinna ba hairaki adubo matam kuina cookie singa laiminarakpa IRB commando Assam Rifles amadi Manipur police laibanina karisu thokloidra haina laiki adubo numit hek tabaga ahanbada nungna thomjilaki matung tarakpada dukan sing thugaibaga loinana yummai thaba horake Police amadi Assam Rifles ta pau pirabasu karimata kanaba fangkide upai leiraktabadagi thawaidabo hinglabadi khanduna Myanmar maikaida chensinduna leirakibani haire Tangnopal romda chatpadasu cookie sing leibanina awafamda tagadra haiduna chenkibani hauzik makoigi makutta leijaramba sana amadi paisa sing loisilapana awaba mayoknari mafamadugi miyoi singna mateng pangbiri adubu kanagumba non-government forces sing khanglaklabadi makoibo hatpigadra haibagi mipaibasu yaure Mafam taktok ningdaba mafam maduda khudaki oiba school amma semdana angangsing lairik takpiri Manipur ge Chief Minister na makoibu puthoknaba honabigani haiba thazaba pibadi leire adumakpo hauzik makidi oidre mamangda mafam asidagi miyoi khara Assam Rifles ke khuthangda puthokre haire